ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯂꯩꯋꯥꯅꯤ꯫ ꯑꯉꯥꯡ ꯑꯍꯟ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯔꯕ ꯂꯩꯋꯥ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯂꯤ, ꯈꯔ ꯑꯃꯅ ꯑꯣꯐꯤꯁ ꯀꯥꯏ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯀꯌᱟ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯋꯥꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯒꯗꯧꯔꯤꯕ ꯂꯩꯋꯥ ꯑꯁꯤ꯫ ꯃꯗꯨꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯗ ꯈꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯠ ꯌꯦꯠꯇ ꯁꯣꯟꯒꯗꯕ ꯂꯩꯋꯥꯅꯤ꯫ ꯋꯥꯔꯣꯜꯗꯤ ꯁꯔꯤ ꯁꯣ ꯁꯔꯤ ꯍꯟ ꯍꯣ ꯃꯦꯟ ꯁꯤꯗꯕ ꯀꯦ ꯀꯨ ꯁꯔꯣꯠꯂꯕꯅꯤ꯫ ꯒꯨꯔꯨꯒ ꯌꯥꯊꯪꯅꯩ ꯏꯠꯁꯨ 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 ꯍꯥꯏꯔꯒ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯅꯥꯟꯊꯔꯒ ꯆꯠꯈꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯐ ꯑꯄꯨꯟ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯔꯣꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯈꯨꯕꯥꯛꯅꯨꯡꯗ ꯁꯔꯣꯠꯂꯒ ꯆꯠꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯥꯟꯅꯩ ꯑꯃꯁꯨꯡ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫